ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯅꯧꯕ ꯑꯃꯒ ꯂꯩꯔꯦꯀꯣ ꯁꯤꯗ ꯁꯤꯁꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ 2023ꯒꯤ ꯂꯥꯛꯀꯗꯧꯔꯤꯕ ꯆꯍꯤꯁꯤꯒꯤ ꯀꯥꯔꯗ ꯔꯤꯗꯤꯡ ꯇꯧꯁꯦꯅ ꯇꯧꯅꯦ ꯑꯗꯣ ꯍꯥꯏꯗꯤ 2023ꯒꯤ ꯀꯥꯔꯗ ꯔꯤꯗꯤꯡꯁꯦ ꯀꯥꯔꯗ ꯑꯍꯟꯕꯗꯒꯤ ꯍꯧꯁꯦꯕ ꯀꯥꯔꯗ ꯑꯍꯟꯕ ꯁꯤꯒꯤ ꯀꯥꯔꯗꯁꯦꯀꯣ ꯅꯍꯥꯟꯒꯩ ꯌꯨꯁ ꯇꯧꯗꯕꯅꯦꯀꯣ ꯁꯤꯒꯤ ꯑꯍꯟꯕꯁꯤꯗꯒꯤ ꯆꯍꯤ ꯑꯅꯧꯕꯅꯤꯅ ꯀꯥꯔꯗꯁꯨ ꯑꯅꯧꯕ ꯇꯧꯔ ꯌꯦꯡꯉꯁꯤꯀꯣ ꯃꯁꯛꯀꯗꯤ ꯐꯖꯩ ꯀꯥꯔꯗꯁꯦ ꯌꯥꯝꯅ ꯃꯥꯏꯁꯦ ꯂꯩꯔꯦꯀꯣ ꯑꯩ ꯀꯥꯔꯗꯁꯦ ꯈꯤꯇꯪ ꯀꯂꯔꯐꯨꯜꯁꯨ ꯑꯣꯏ ꯌꯥꯝꯅ ꯑꯗꯣ 23ꯁꯨ ꯂꯣꯏꯅ ꯀꯂꯔꯐꯨꯜ ꯑꯣꯏꯖꯔꯖꯅꯤꯀꯣ ꯃꯌꯥꯝꯒꯤꯁꯨ ꯇꯧꯔꯨ ꯊꯕꯛꯇ ꯑꯗꯒꯤ ꯂꯥꯏꯐꯁꯨꯀꯣ ꯂꯥꯏꯐꯁꯦ ꯍꯥꯏꯗꯤ ꯗꯜ ꯑꯣꯏꯕꯒ ꯀꯂꯔꯐꯨꯜ ꯑꯣꯏꯕꯒ ꯍꯥꯏꯔꯒꯗꯤ ꯀꯂꯔꯐꯨල් ꯑꯣꯏꯕꯗꯨꯅ ꯐꯩꯅꯀꯣ ꯁꯨꯃꯥꯏꯅ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯄꯨꯟꯁꯤꯁꯨ ꯀꯂꯔꯐꯨꯜꯁꯨ ꯑꯣꯏꯔꯁꯅꯨꯀꯣ ꯂꯥꯛꯀꯗꯧꯔꯤꯕ 2023ꯁꯦꯀꯣ ꯑꯗꯣ ꯀꯥꯔꯗꯀꯤ ꯃꯦꯁꯦꯖꯁꯦ ꯔꯥಶꯤ ꯑꯃꯃꯝꯒꯤ ꯑꯣꯏꯅ ꯐꯖꯅ ꯌꯦꯡꯉꯁꯦꯀꯣ ꯉꯁꯤꯒꯤ ꯑꯣꯏꯅ ꯑꯍꯥꯟꯕꯒꯤꯁꯦꯀꯣ ꯀꯩꯅꯣꯒꯤ ꯍꯧꯕꯗꯒꯤ ꯔꯥಶꯤ ꯈ꯭ꯋꯥꯏ ꯐꯥꯔꯁꯀꯤꯀꯣ ꯑꯦꯔꯤꯁꯇꯒꯤ ꯍꯧꯔꯁꯦꯕ ꯃꯦꯁ ꯔꯥಶꯤꯀꯣ ꯃꯦꯁ ꯔꯥಶꯤꯁꯤꯗꯒꯤ ꯑꯣꯏꯅ ꯌꯦꯡꯉꯁꯦꯀꯣ ꯉꯁꯤꯁꯦ ꯀꯩꯀꯩ ꯀꯃꯥꯏꯅ ꯇꯧꯔꯒ ꯂꯥꯛꯀꯗꯕꯁꯦ ꯀꯩꯀꯩ ꯂꯩꯒꯦ ꯍꯥꯏꯕꯗꯣꯀꯣ ꯑꯩꯈꯣꯏꯒꯤ ꯔꯥಶꯤ 23ꯁꯦ ꯑꯃꯃꯝ ꯑꯣꯏꯅ ꯁꯦꯝꯕꯁꯦꯀꯣ ꯚꯤꯗꯤꯑꯣꯁꯦ ꯑꯃꯗ ꯑꯣꯏꯅ ꯄꯨꯂꯞ ꯄꯨꯟꯓꯜꯂꯛꯑꯔꯣꯏꯒꯦ ꯆꯍꯤꯒꯤ ꯑꯣꯏꯔꯕꯅꯤꯅ ꯍꯥꯏꯗꯤ ꯃꯆꯥ ꯀꯥꯏꯅ ꯑꯃꯃꯝ ꯑꯣꯏꯅ ꯌꯦꯡꯉꯁꯦꯀꯣ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯀꯥꯔꯗꯁꯦ ꯁꯤꯗ ꯂꯩꯔꯦꯀꯣ ꯁ꯭ꯄ꯭ꯔꯦꯗ ꯇꯧꯕꯁꯨ ꯅꯨꯡꯉꯥꯏꯔꯦ ꯑꯍꯟꯕ ꯑꯣꯏꯔꯕꯅꯤꯅ One, two, three, four, five ꯀꯣ ꯀꯥꯔꯗ 5 ꯈꯛ ꯂꯧꯊꯣꯛꯑꯦꯀꯣ ꯁꯤꯗ ꯍꯟꯗꯛ ꯆꯍꯤꯒꯤ ꯑꯣꯏꯅ ꯁꯤꯗ ꯂꯩꯔꯦꯀꯣ 5 ꯀꯥꯔꯗꯁꯦ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯂꯩꯔꯦ ꯀꯥꯔꯗ 5ꯁꯦ ꯑꯩꯈꯣꯏꯒꯤ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯉꯁꯤꯀꯣ ꯀꯔꯝꯕ ꯀꯥꯔꯗꯅꯣ ꯍꯥꯏꯕꯗꯣ ꯁꯤ ꯑꯍꯥꯟꯕꯒꯤꯁꯦ ꯍꯧꯈꯤꯕ ꯆꯍꯤꯒꯤ ꯑꯣꯏꯗꯣꯏꯅꯤꯀꯣ ꯍꯧꯈꯤꯕ ꯆꯍꯤ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯅ 23ꯒꯤ ꯌꯦꯡꯉꯕꯅꯤꯅ 22ꯁꯦ ꯀꯃꯥꯏꯅ ꯆꯠꯈꯤꯒꯦ ꯍꯥꯏꯕꯗꯣꯀꯣ 22ꯁꯦꯀꯣ ꯍꯥꯏꯗꯤ ꯌꯥꯝꯅ ꯊꯥꯖꯗꯅ ꯍꯥꯏꯗꯤ ꯃꯥꯡꯕ ꯈꯣꯠꯄ ꯈꯔ ꯂꯩꯈꯤꯀꯣ ꯍꯥꯏꯗꯤ ꯑꯩꯅ ꯈꯜꯂꯨꯗꯕ ꯄꯣꯠ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯑꯩꯉꯣꯟꯗ ꯂꯣꯁꯀꯨꯝꯕ ꯑꯣꯏꯈꯤꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ ꯑꯣꯏꯈꯤꯀꯣ ꯑꯗꯨꯒ ꯊꯕꯛ ꯏꯪꯈꯥꯡ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯂꯥꯛꯄ ꯃꯇꯝꯗꯀꯣ ꯍꯥꯏꯗꯤ ꯌꯥꯝ ꯊꯨꯅ ꯐꯪꯍꯧꯗꯕꯒꯨꯝꯕ ꯊꯣꯛꯈꯤꯕ ꯑꯗꯨꯝ ꯃꯃꯥꯡ ꯆꯍꯤꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯍꯣꯞꯀ ꯂꯣꯏꯅꯃꯛ ꯀꯥꯏꯕꯗꯃꯛ ꯑꯩꯅ ꯈꯜꯂꯝꯕ ꯊꯕꯛꯀꯁꯦ ꯑꯣꯏꯔꯛꯇꯕꯒꯤ ꯑꯩꯉꯣꯟꯗ ꯂꯣꯁꯀꯨꯝꯕ ꯂꯩꯕ ꯈꯣꯠꯄ ꯑꯗꯨꯝꯕ ꯃꯌꯥꯝꯗꯨꯅ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯒꯤ ꯑꯁꯥ ꯍꯥꯏꯇꯥꯔꯦꯀꯣ ꯍꯣꯞ ꯍꯥꯏꯔꯒꯗꯤꯀꯣ ꯑꯩꯒꯤ ꯑꯁꯥꯒꯨꯝꯕꯁꯦ ꯂꯣꯏꯅꯃꯛ ꯀꯥꯏꯕ ꯈꯣꯠꯄ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ ꯑꯣꯏꯈꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯔꯤꯂꯦꯁꯟꯁꯤꯞꯁꯨ ꯀꯌꯥ ꯐꯕ ꯑꯣꯏꯈꯤꯗꯦ ꯃꯃꯥꯡ ꯆꯍꯤꯗꯀꯣ ꯍꯥꯏꯗꯤ ꯉꯁꯥꯏ ꯔꯤꯂꯦꯁꯟꯁꯤꯞ ꯈꯛꯇꯪ ꯅꯠꯇꯅ ꯏꯃꯣꯁꯅꯦꯜ ꯂꯣꯁ ꯀꯥꯏꯅ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯈꯣꯠꯇꯕꯁꯨ ꯌꯥꯝꯅ ꯂꯩꯈ꯭ꯔꯦꯀꯣ ꯑꯗꯨꯒ ꯃꯤꯅꯁꯨ ꯌꯥꯝꯅ ꯍꯔꯠ ꯇꯧꯔꯝꯃꯦꯀꯣ ꯃꯤꯅꯁꯨ ꯅꯨꯡꯉꯥꯏꯇꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯝꯕ ꯃꯌꯥꯝ ꯑꯃ ꯇꯧꯔꯛꯑꯦ ꯑꯩꯉꯣꯟꯗ ꯊꯕꯛ ꯏꯪꯈꯥꯡꯗꯁꯨ ꯀꯥꯏꯔꯦꯀꯣ ꯊꯕꯛ ꯏꯪꯈꯥꯡꯗꯁꯨ ꯑꯩꯒꯤ ꯀꯔꯤꯌꯔ ꯑꯩꯒꯤ ꯕꯤꯖꯤꯅꯦꯁꯇꯁꯨ ꯍꯥꯏꯗꯤ ꯑꯃꯥꯡꯕ ꯑꯣꯏꯈꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯗꯨꯝ ꯊꯣꯛꯈꯤꯀꯣ ꯑꯗꯣ ꯁꯤꯁꯦ ꯍꯥꯏꯗꯤ ꯂꯣꯏꯈ꯭ꯔꯦ ꯐꯔꯦꯀꯣ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯗꯨꯒ ꯍꯧꯈꯤꯕꯁꯦꯀꯣ ꯈꯤꯇꯪ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯇꯕꯗꯣ ꯃꯃꯥꯡ ꯆꯍꯤꯒꯤ ꯍꯥꯏꯔꯒꯗꯤꯀꯣ ꯑꯗꯣ ꯍꯧꯖꯤꯛꯁꯤꯗ ꯂꯥꯛꯇꯣꯔꯤꯕ ꯁꯤ ꯃꯌꯥꯝꯁꯦ ꯃꯊꯪ ꯑꯩ ꯍꯥꯏꯔꯛꯑꯒꯦꯀꯣ ꯀꯩꯅꯣ ꯍꯥꯏꯕꯗꯣ ꯁꯤꯗꯀꯣ ꯃꯊꯪꯒꯤ ꯀꯥꯔꯗꯁꯦ ꯍꯧꯖꯤꯛꯀꯤ ꯍꯥꯏꯇꯥꯔꯦꯀꯣ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯒꯗꯤ ꯂꯥꯛꯇꯣꯔꯤꯕ ꯆꯍꯤꯁꯤꯒꯤ ꯁꯨꯝ ꯍꯥꯏꯇꯥꯔꯦꯀꯣ ꯃꯊꯪꯁꯦ ꯀꯩꯀꯩ ꯃꯦꯁꯦꯖꯅോ ꯍꯥꯏꯕꯁꯦꯀꯣ ꯁꯤꯗ ꯌꯦꯡꯉꯣꯀꯣ ꯍꯥꯏꯗꯤ ꯀꯥꯔꯗꯁꯤꯒꯤ ꯏꯃꯦꯖꯁꯦ ꯊꯥꯡꯒꯁꯨ ꯃꯌꯥꯝ ꯌꯥꯎꯔꯦꯀꯣ ꯌꯥꯎꯕꯗꯤ ꯑꯗꯣ ꯁꯤꯒꯤ ꯃꯦꯁꯦꯖꯁꯤꯅ ꯀꯩꯅꯣ ꯍꯥꯏ ꯀꯥꯟꯁꯤꯗꯀꯣ ꯍꯥꯏꯗꯤ ꯑꯩꯁꯦ ꯋꯥꯕꯁꯦꯀꯣ ꯈꯝ ꯊꯦꯡꯅ ꯋꯥꯕ ꯍꯥꯏꯗꯣ ꯌꯧꯈ꯭ꯔꯦꯕ ꯑꯃꯨꯛꯀ ꯍꯥꯏꯇꯥꯔꯦꯀꯣ ꯑꯌꯧꯕꯤꯗ ꯋꯥꯕꯗꯣ ꯑꯃꯈꯛ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ ꯑꯣꯏꯈ꯭ꯔꯦꯀꯣ ꯌꯥꯝꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕ ꯌꯥꯝꯅ ꯗꯤꯄ꯭ꯔꯦꯁꯟꯒꯨꯝꯕ ꯂꯩꯔꯨꯕ ꯅꯠꯇ꯭ꯔꯒ ꯑꯦꯟꯖꯥꯏꯇꯤꯒꯨꯝꯕ ꯂꯩꯔꯨꯕ ꯈꯣꯠꯂꯨꯕꯀꯣ ꯍꯥꯏꯗꯤ ꯑꯗꯨꯃꯥꯏꯅ ꯂꯩꯈ꯭ꯔꯦ ꯍꯥꯏꯕꯅꯦꯕ ꯁꯤꯗꯀꯣ ꯍꯥꯏꯗꯤ ꯂꯩꯔꯤ ꯍꯥꯏꯕ ꯅꯠꯇꯦ ꯂꯩꯈ꯭ꯔꯦ ꯑꯗꯣ ꯁꯤꯁꯤꯅꯀꯣ ꯏꯠ ꯖꯁ ꯑ ꯐꯦꯁ ꯑꯣꯐ ꯑ ꯂꯥꯏꯐꯅꯦꯕ ꯁꯤꯁꯦꯀꯣ ꯍꯥꯏꯗꯤ ꯑꯩꯒꯤ ꯐꯦꯁ ꯑꯃꯅꯦꯀꯣ ꯆꯦꯂꯦꯟꯖꯦꯁ ꯑꯗꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯀꯔꯤ ꯀꯔꯥ ꯃꯌꯥꯝ ꯂꯩꯕꯁꯦ
loire haibane sida over oire na haibane sida new beginning oina hai tare ko sida ngasai gi surrounding card kumba se haidi sida katang aphaba lakpani na ko haidi ai gi oina anokba beginning hai tare ko aina aphaba ma lakpa hai tare ko hojik lakadori base phani haibane basida haidi ai sida ngasai gi yone haidi taseng na haraga di mi se sibagi mongda taraga leitra siraga amuk anauba ama mapok ama laktramo anokba mapok lakpa dumaina same adumaina haidi loi greba adugi awaba nuaitaba mayam do kham thengwa mayam do loi lotion gre aduga laktoriba matam se phagani haibane basida aduga laktoriba hai tare ko si future gi se ko haidi future hairagadi 2023 gi future ka se ko 9 of cups in lai ko 9 of cups is dang sai aina hotna griba mayam hai tare ko ai hard work mayam do adugi reward return gumba lakpa matam hai tare ko ai gi mang aina nahange khanjaramba aina mangjaramba mang mayam kari kra suguma mayam se su phana lakpa hai tare ko mang phawna rakpa hai tare ko dumain taro ko ado sigi ko haidi nangi achievement hai tare ko achievement leigani aina nahange tawkiba khotkiba mayam aduga aina tawdori ba thabakum aina hojik lakadori bisida chahi sida aina tawgadaba thabak nge hai tare ko adugi achievement leigani ko guidance se ko haidi sida guidance amazo hai ko hadi yamna su chawthokano hai ko sida hadi leina ko hadi ai se yam success oire na khalase ba handak chahi sida hadi nahange aina leirami ba level sidagi ani hum thakta ka khale na khalase ba taraga di ego gumba di hadi pusan birakano ko hadi ego gumba hadi mi aigi especially aigi thabak mafam da di pusan birakta ba ego gumba se ko ado sida ko hadi nangi dream nangi goal ke ka do loina ma phangba oibani ko ado hadi nana pame poto ju manifest over phangani ba sida ko hadi sida ko aduga grateful oibiba hai tare ko hadi gratitude grateful aigi oina hairagadi aingonda hojik lairiba khara sigi tamakta hadi ishor se da gratitude pibiba hai tare gratitude pibiba hairagadi ishor se thagat piba aingonda pibiriba khara sigi tamakta ishor daina kongnon jaraga hadi maonda nti gi thagat piba do hadi ai si pibiriba sigi tamakta thank you or ishor se da hai ta sidagi hena pibiyo kaina adumaina nibiyo ko ishor te kaino like khuraba matam da ko future se yam fulfilling oiri ko handaki lakadori ba chahi se ko ado career wise ki da hairaga su ko ngasai na hai gi do hard work ko ai hard work to your hard work will pay off and I ko hadi adugi nangna hona gi mayam dugi hadi return lakpa success laini stability laini ko aduga nangi 100% piyo ko hadi thabak da wo matam da nangi 100% piyo loina phangani na hai basida yamna positive oiba card ni ko aduga paisang sagi matang da hairaga so hadi money wise ko hadi income se increase orokani ko aduga job kumbai matang da hai job ano offer la na khalase ba job ano offer la ko matam se da ai se low sira na traga low rashira hai ba matam da low biyo ko aduga relationship ki matang da hairaga so ko positive card koi ko I am healthy oiba relationship hai tare ko healthy oiba relationship ogani hadi found da koi mari chet kani ko hadi husband wife ki marak ta oiro natraga ai ga hoji khangnari ba mi dugi marak ta oiro ko aina pame ba aina khaliba kholiba loina adum thungbot oibane ba sida hai se sigi card sina hai se ko nushina ba adagi understanding labor respect labor ko hadi kainogi marak ta couple gi marak ta ai tare dumaina ko aduga single ngi hairagadi ko hojik sigi matam se hai tare ko 23 se anoba mi gumba thengna wana haiba aduga mapan tho khatang ko hadi mapan tho o mi pullo ko aduga hadi nangonda lakador mi se ko sigi lakador mi se nang mathangi makhata na dum pumina ba yagan chamina ba yagane ba hadi kaide ba maga relationship se ko hadi akoina makhata na pu ba hairagadi nungsinare matungda luhongba yum kai pan ba khotpa sukma mayam se adum fazana chapi handak khangna doriba mi hai tare ko handak la ka doriba chahi sida khangna ka doriba mi se ko mathangi laiba card ko aina tawroi da ba thabak hai tare ko si card ki message ai petang yembio ko katang nungdang obe katang mamdi mamme gi ka se ko ado sida leire card ki message se ko card ki image se magi message na kari no hai kan sida ko haidi aina tawroi da ba hai tare ko aina karam bang sai sina la ka da ba ko tisina sina haidi tawroi da ba sina kai no hai kan sida ko sumaina tawe ko haidi aise mamang da aina shoi gi base ko ai gi asoi base dum hanjan repeat to ba hai tare ko haidi tawganu ko adugi hanjan repeat to ba hai gati migi mating pange na khalase ba migi mating pang matam se da haidi aina isagi yengdana hai tare aina aigi family gi yengdana haidi nungai trine kaina ga mating pung pi da tobodo haidi ko adudo mistake ko wina adudo haidi thoina adu mistake na te di hai ba yaro ba adu hai sida hai ko haidi adum repeat to bogi type ta ma tobodo adudo tokpio on hai ko sida khoi first ko haidi aigi mistake to haidi repeat to wi da ba hai tare aduga
ꯑꯃꯅ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯗꯤ ꯃꯤꯒꯤꯗꯃꯛꯇ ꯋꯥ ꯐꯠꯇꯕ ꯉꯥꯡꯒꯅꯨꯀꯣ ꯃꯤꯒꯤꯗꯃꯛꯇ ꯋꯥ ꯐꯠꯇꯕ ꯉꯥꯡꯒꯅꯨ ꯍꯥꯏꯗꯤ ꯃꯤꯒꯤ ꯃꯇꯨꯡꯗ ꯋꯥ ꯉꯥꯡꯕ ꯅꯠꯇ꯭ꯔꯒ ꯍꯥꯏꯗꯤ ꯃꯥꯒꯤ ꯃꯔꯝꯗ ꯑꯩꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯅꯦꯅ ꯍꯥꯏꯗꯤ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯇꯕꯨꯗꯤ ꯇꯧꯔꯝꯃꯦ ꯐꯔꯦ ꯑꯗꯣ ꯃꯥꯒꯤ ꯃꯔꯝꯗ ꯑꯩꯅ ꯑꯃꯨꯛ ꯐꯠꯇꯕ マꯒꯤꯗꯃꯛꯇ ꯉꯥꯡꯕꯗꯣ ꯑꯗꯨ ꯉꯥꯡꯒꯅꯣ ꯍꯥꯏꯀꯣ ꯑꯍꯟ ꯂꯃꯟ ꯔꯦꯁꯄꯦꯛ ꯌꯥꯝ ꯇꯧꯋꯣꯅ ꯍꯥꯏꯀꯣ ꯑꯗꯨꯗꯨꯅ ꯅꯉꯣꯟꯗ ꯌꯥꯝ ꯐꯕ ꯑꯣꯏꯒꯅꯤꯀꯣ ꯍꯥꯏꯗꯤ ꯔꯦꯁꯄꯦꯛ ꯇꯧꯕꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯂꯤꯒꯦꯜ ꯃꯦꯇꯔꯒꯨꯝꯕ ꯀꯩꯒꯨꯝꯕ ꯂꯩꯔꯒꯗꯤ ꯈꯤꯇꯪꯗꯤ ꯗꯤꯂꯦ ꯑꯣꯏꯒꯅꯤ ꯑꯗꯨꯒ ꯑꯣꯏꯒꯅꯤ ꯑꯗꯨꯒ ꯌꯥꯝ ꯊꯨꯅ ꯂꯤꯒꯦꯜ ꯃꯦꯇꯔꯒꯤ ꯃꯇꯥꯡꯗꯗꯤ ꯈꯔ ꯇꯞꯄꯦꯀꯣ ꯍꯟꯗꯛꯀꯤ ꯁꯤꯒꯤ ꯆꯍꯤꯁꯤꯒꯤ ꯑꯣꯏꯅ ꯍꯥꯏꯔꯒꯗꯤꯀꯣ ꯑꯗꯣ ꯁꯤꯗ ꯂꯩꯔꯦ ꯑꯩꯅ ꯇꯧꯔꯣꯏꯗꯕ ꯄꯥꯔꯠꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯈꯤꯇꯪꯀꯣ ꯍꯥꯏꯗꯤ ꯏꯁꯣꯔꯁꯨ ꯊꯥꯖꯕꯤꯌꯣꯅ ꯍꯥꯏꯀꯣ ꯁꯤꯗ ꯍꯥꯏꯗꯤ ꯌꯨꯅꯤꯚꯔꯁꯅ ꯍꯥꯏꯗꯤ ꯅꯉꯣꯟꯗ ꯁꯤꯒꯅꯦꯜ ꯑꯃ ꯄꯤꯔꯛꯄ ꯃꯇꯝꯗ ꯍꯥꯏꯗꯤ ꯑꯩꯗꯣ ꯎꯕ ꯐꯪꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯀꯌꯥ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯑꯩꯗꯨꯅ ꯍꯥꯏꯗꯤ ꯅꯨꯡꯉꯥꯏꯇꯗꯅ ꯑꯃꯔꯣꯝꯗ ꯑꯗꯨꯝ ꯂꯩꯔꯤꯉꯩꯁꯤꯗ ꯉꯁꯥꯏꯒꯤ ꯍꯥꯏꯗꯤ ꯀꯣꯟꯁꯦꯟꯇ꯭ꯔꯦꯠ ꯇꯧꯕ ꯉꯝꯗꯕꯗꯣ ꯍꯥꯏꯗꯤ ꯀꯩꯅꯣ ꯑꯩꯈꯣꯏꯅ ꯀꯣꯟꯁꯦꯟꯇ꯭ꯔꯦꯠ ꯇꯧꯕ ꯉꯝꯗꯕ ꯍꯥꯏꯔꯒꯗꯤ ꯃꯦꯅꯤꯐꯦꯁꯇꯦꯁꯟ ꯇꯧꯒ ꯍꯥꯏꯔꯛꯑꯦꯀꯣ ꯇꯧꯒ ꯍꯥꯏꯔꯒꯁꯨ ꯍꯦꯛ ꯇꯧꯕ ꯉꯝꯍꯧꯗꯕꯒꯨꯝꯕ ꯅꯠꯇ꯭ꯔꯒ ꯑꯩꯅ ꯉꯁꯥꯏꯒꯤ ꯄꯣꯠꯇꯨꯗ ꯍꯥꯏꯗꯤ ꯐꯣꯀꯁ ꯇꯧꯕ ꯉꯝꯗꯕꯒꯤꯗꯃꯛꯇ ꯑꯩꯅ ꯇꯧꯗꯕ ꯈꯣꯠꯇꯕ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯂꯩꯈꯤꯀꯣ ꯑꯗꯨꯗꯨꯅ ꯍꯥꯏꯗꯤ ꯀꯩꯅꯣꯝꯃ ꯑꯗꯨꯃꯥꯏꯅ ꯁꯤꯒꯅꯦꯜ ꯑꯃ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯑꯐꯕ ꯑꯃ ꯂꯥꯛꯄ ꯃꯇꯝꯗ ꯍꯥꯏꯗꯤ ꯃꯤꯁ ꯑꯗꯨꯝ ꯈꯔ ꯇꯧꯒꯜꯂꯦꯕ ꯑꯗꯨꯅ ꯇꯧꯗꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯁꯦꯀꯣ ꯍꯥꯏꯗꯤ ꯈꯤꯇꯪ ꯈꯔ ꯐꯣꯀꯁ ꯊꯝꯕ ꯑꯃ ꯗꯔꯀꯥꯔ ꯑꯣꯏꯌꯦꯕ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯂꯥꯁꯀꯤ ꯀꯥꯔꯠꯁꯦ ꯒꯥꯏꯗꯦꯟꯁꯅꯤꯀꯣ ꯑꯩꯈꯣꯏꯗ ꯂꯥꯛꯇꯣꯏꯁꯦ ꯁꯤꯁꯦ ꯒꯥꯏꯗꯦꯟꯁꯁꯦ ꯀꯃꯥꯏꯅꯅꯣ ꯍꯥꯏ ꯀꯥꯟꯁꯤꯗ ꯀꯩ ꯍꯥꯏꯒꯦ ꯍꯥꯏ ꯀꯥꯟꯁꯤꯗꯀꯣ ꯄꯥꯡꯒꯟ ꯊꯧꯅꯥ ꯂꯩꯌꯣ ꯍꯥꯏꯌꯣꯀꯣ ꯂꯩꯌꯣꯅ ꯍꯥꯏꯕ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯅꯉꯣꯟꯗ ꯍꯥꯏꯗꯤ ꯏꯁꯥꯒꯤ ꯑꯣꯏꯅꯀꯣ ꯍꯥꯏꯗꯤ ꯃꯁꯥꯗꯁꯨ ꯌꯥꯎꯖꯩꯑꯕ ꯁꯣꯝꯒꯤ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯁꯣꯝꯒꯤ ꯏꯁꯥꯗꯁꯨ ꯌꯥꯎꯖꯩ ꯑꯩꯉꯣꯟꯗ ꯋꯤꯜ ꯄꯥꯋꯔ ꯁ꯭ꯇꯔꯦꯡ ꯀꯣꯟꯐꯤꯗꯦꯟꯠ ꯇꯈꯠꯇꯅ ꯂꯩꯌꯦꯕ ꯑꯗꯨꯝ ꯑꯗꯨꯗꯨꯅꯀꯣ ꯍꯥꯏꯗꯤ ꯀꯩꯝꯇ ꯍꯥꯏꯗꯤ ꯀꯤꯗꯕ ꯍꯥꯏꯇꯥꯔꯦ ꯊꯕꯛ ꯇꯧꯕꯃꯇꯝꯗ ꯀꯤꯗꯕ ꯊꯥꯖꯕꯤꯌꯣꯀꯣ ꯏꯁꯥꯗ ꯊꯥꯖꯕ ꯊꯝꯕꯤꯌꯣ ꯌꯨꯅꯤꯚꯔꯁꯇ ꯊꯥꯖꯕ ꯊꯝꯕꯤꯌꯣ ꯍꯥꯏꯕꯁꯤꯗ ꯑꯗꯨꯗꯨꯅ ꯊꯥꯖꯕ ꯊꯝꯕꯤꯔꯒꯗꯤ ꯑꯩꯅ ꯇꯧꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯃꯥꯏ ꯄꯥꯛꯀꯅꯦꯕ ꯑꯗꯨꯅ ꯍꯥꯏꯗꯤ ꯑꯀꯤꯕ ꯊꯝꯒꯅꯣ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯏꯁꯥꯗ ꯐꯨꯜ ꯀꯣꯟꯐꯤꯗꯦꯟꯠ ꯂꯩꯌꯣꯕ ꯁꯤꯁꯤꯅ ꯒꯥꯏꯗ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯗꯕꯗꯣ ꯃꯔꯛꯇ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯒꯤꯞ ꯑꯞꯀꯨꯝꯕ ꯇꯧꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕ ꯃꯇꯝꯁꯤꯗ ꯑꯗꯣ ꯁꯤꯗ ꯂꯩꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ 2023ꯒꯤ ꯑꯦꯔꯤꯁꯀꯤꯁꯦ ꯑꯗꯨꯒ ꯖꯣꯕꯀꯤ ꯃꯇꯥꯡꯗꯅ ꯀꯃꯥꯏꯅ ꯂꯥꯛꯀꯦ ꯍꯥꯏ ꯀꯥꯟꯁꯤꯗ ꯍꯥꯏꯗꯤ ꯕꯦꯁ ꯄ꯭ꯔꯣꯐꯦꯁꯟ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯉꯣꯟꯗ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯟꯅꯕ ꯄ꯭ꯔꯣꯐꯦꯁꯟꯁꯦꯀꯣ ꯑꯩꯈꯣꯏꯒꯤ ꯑꯦꯛꯇꯤꯞ ꯁꯔꯚꯤꯁꯇꯨꯃ ꯆꯥꯟꯅꯒꯅꯤꯀꯣ ꯑꯦꯛꯇꯤꯞꯇꯨꯃ ꯂꯩꯖꯔꯦ ꯑꯗꯨꯒ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯈꯤꯇꯪ ꯆꯍꯤꯒꯨꯝꯕ ꯂꯩꯔꯤꯕ ꯑꯣꯏꯇꯥꯔꯒꯗꯤꯀꯣ ꯗꯤꯐꯦꯟꯁꯀꯨꯝꯕꯁꯨ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯨꯀꯣ ꯑꯗꯒꯤ ꯃꯦꯗꯤꯀꯦꯜ ꯑꯃ ꯆꯥꯟꯅꯒꯅꯤ ꯏꯁꯥꯗ ꯍꯥꯏꯗꯤ ꯗꯣꯛꯇꯔꯒꯨꯝꯕ ꯇꯝꯕ ꯈꯣꯠꯄ ꯑꯃ ꯂꯩꯔꯦꯅꯀꯣ ꯑꯗꯒꯤ ꯀꯦꯃꯤꯀꯦꯜ ꯏꯟꯖꯤꯅꯤꯌꯥꯔꯤꯡ ꯅꯠꯇ꯭ꯔꯒ ꯀꯦꯃꯤꯁ ꯍꯥꯏꯅ ꯍꯥꯏꯔꯁꯤꯀꯣ ꯍꯥꯏꯗꯤ ꯐꯥꯔꯃꯥꯁꯤꯒꯨꯝꯕ ꯍꯥꯏꯇꯥꯔꯦꯀꯣ ꯕꯤ ꯐꯥꯔꯝꯒꯨꯝꯕꯒ ꯇꯝꯕ ꯈꯣꯠꯄ ꯑꯗꯨꯝꯕ ꯂꯩꯔꯦꯀꯣ ꯑꯗꯒꯤ ꯑꯃꯅ ꯕꯦꯡꯛꯀꯤ ꯖꯣꯕ ꯑꯃ ꯆꯥꯟꯅꯒꯅꯤꯀꯣ ꯕꯦꯡꯛꯀꯤ ꯖꯣꯕ ꯑꯃ ꯆꯥꯟꯅꯒꯅꯤ ꯐꯦꯁꯟ ꯗꯤꯖꯥꯏꯅꯤꯡꯒꯨꯝꯕ ꯑꯗꯨꯝꯕꯁꯨ ꯆꯥꯟꯅꯒꯅꯤꯀꯣ ꯍꯥꯏꯗꯤ ꯖꯣꯕꯁꯦ ꯍꯟꯗꯛ ꯆꯍꯤꯁꯦ ꯍꯥꯏꯗꯤ ꯑꯩꯅ 12ꯁꯦ ꯂꯣꯏꯔꯒ ꯀꯩ ꯇꯧꯕ ꯌꯥꯒꯗꯒꯦ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅ ꯈꯟꯕ ꯂꯩꯔꯒꯗꯤꯀꯣ ꯁꯤꯒꯤ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯈꯤꯕ ꯄ꯭ꯔꯣꯐꯦꯁꯟ 6-7ꯀꯨꯝꯕꯁꯦ ꯁꯤ ꯇꯧꯕꯤꯕ ꯌꯥꯏꯀꯣ ꯑꯗꯨꯒ ꯆꯍꯤ ꯑꯐꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯒꯤ ꯆꯍꯤꯉꯩꯁꯦ ꯌꯥꯎꯕꯤꯕ꯭ꯔꯥ ꯌꯦꯡꯉꯨꯀꯣ ꯁꯨꯝ ꯌꯦꯡꯕ ꯃꯇꯝꯗ ꯍꯟꯗꯛꯁꯦ ꯆꯍꯤ 9ꯗꯒꯤ హꯧꯔꯁꯤꯅꯦꯀꯣ ꯆꯍꯤ 9 ꯁꯨꯕ ꯑꯉꯥꯡ ꯐꯒꯅꯤꯀꯣ ꯌꯥꯝꯅ ꯆꯍꯤ 19 ꯁꯨꯕꯁꯨ ꯐꯒꯅꯤ ꯆꯍꯤ 28 ꯁꯨꯕ ꯃꯤꯁꯨ ꯌꯥꯝ ꯐꯒꯅꯤꯀೋ ꯍꯟꯗꯛ चहीसे अदुगा चही 36 सुबा मीसु याम फगनी 95 सुबा मीसु याम फगनी अदुगा 53 सुबा मीसु याम फगनी को इसागी ओने इसागी चही 9 सुबा मी अमा लेनको इसागी चही 53 दा लेबा मी चही 29 दा लेबा मी 36 दा लेबा मी चही 95 दा लेबा मी अदुगा चही 53 दा लेबा मी को हाइदि सिगी ओइना हाइतारे को अफब चही ओइबदो अदुगा अमने हेल्थ की मतंग द कइदा लाआगदि अमुको हाइदि कोक चिकप खोटप खतंग को हाइदि माइग्रेन की प्रॉब्लम गुम लेरगदि अदुंबा अदुंबा मिगुंबो रगा थाइ कोक चिकप खोटप अदुमाइना तौरागदि हाइदि फजना येंथोकपिबा मेडिकेशन टाइमली मेडिकेशन अमा लेजरे अदुगा हाइदि मेडिटेशन तौबिबा अमा सुयाइको ngसाइगी अखोइना ओम काइनागा सोनबदो अदुगी मेडिटेशन गुंबा तौबिबा याइ अदुगा गाड़ी थौबदा खतंग सेक्शन बियुको अदुगा डाइट केका मयाम से हाइतारेको हाइदि चिंजाकता हाइतारेको चिंजाक कांबीगनो हंदक चही से को अदगी अमना अखोइगी कइनो रेगुलर चही खतंग 40 प्लस गुंबा लेरगदि को रेगुलर बीपी गुंबा कई गुंबा से खरा चेक तौथोकपियो को अदुगा स्टोन गुंबा कई गुंबा दुमाइना लाओ हाइबा लेको अदुदुना यारगदि हाइदि स्टोन फॉर्म तौबा कइनो हाइतारेको अखोइगी चिंजाक गुंबा कई गुंबा हाइतारेको अदुदो अवॉइड तौबियो को यारिङै अदुगा तुम्बा यादबा खोतबा दुंबगी प्रॉब्लम सु दुम खरत खतंगदि लैगनी अदु सुगुम मयाम से को हाइदि तुम्बा यादबा का हारगा तुम्बा या कमाइना कईगी यादरिनो हाइ कांदि आइना हाइसे हाइदि
ꯌꯥꯍꯟꯒꯦ ꯌꯥꯍꯜꯂꯣꯏ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯈꯨꯠꯇꯁꯨ ꯌꯥꯝ ꯂꯩꯕꯅꯤꯀꯣ ꯑꯩꯁꯦ ꯇꯨꯝꯕ ꯍꯥꯏꯗꯤ ꯑꯩꯅ ꯃꯇꯝ ꯆꯥꯅ ꯑꯌꯨꯛꯁꯤꯗ ꯃꯇꯝ ꯆꯥꯅ ꯍꯧꯒꯠꯂꯦ ꯅꯠꯇ꯭ꯔꯒ ꯅꯨꯡꯗꯥꯡꯁꯦ ꯃꯇꯝ ꯆꯥꯅ ꯉꯁꯥꯏꯒꯤ ꯄꯨꯡ 1 ꯐꯥꯎꯕ ꯑꯗꯨꯝ ꯐꯣꯟ ꯌꯦꯡꯕꯅꯤ ꯈꯪꯗꯦ ꯋꯥꯈꯜ ꯑꯇꯣꯞ ꯑꯇꯣꯞꯄ ꯁꯨꯝ ꯈꯟꯕꯅꯤ ꯈꯪꯗꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯂꯩꯔꯒꯗꯤ ꯑꯗꯨꯝ ꯌꯥꯍꯧ ꯊꯦꯡꯉꯅꯤꯕ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯑꯗꯨꯝ ꯔꯨꯇꯤꯟ ꯑꯃ ꯏꯀꯥꯏ ꯀꯥꯏꯅ ꯑꯗꯨꯗꯨꯅ ꯄꯨꯡ ꯁꯦꯠ ꯇꯧꯕꯤꯌꯣꯕ ꯍꯥꯏꯗꯤ ꯗꯤꯁꯤꯄ꯭ꯂꯤꯟ ꯈꯛꯇꯪ ꯊꯝꯕꯤꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯗꯤꯁꯤꯄ꯭ꯂꯤꯟ ꯊꯝꯈꯤꯕ ꯑꯗꯨꯃꯥꯏꯅ ꯑꯩꯒꯤ ꯂꯥꯏꯐꯇ ꯍꯧꯖꯤꯛꯁꯨ ꯗꯤꯁꯤꯄ꯭ꯂꯤꯟꯒꯨꯝꯕ ꯊꯝꯕꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯄꯨꯡ 10 ꯇꯥꯔꯦ ꯑꯩ ꯇꯨꯝꯃꯗꯕꯅꯦ ꯐꯣꯟ ꯑꯣꯐ ꯑꯩ ꯇꯨꯝꯕ ꯑꯗꯨꯃꯥꯏꯅ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯗꯨꯅ ꯍꯥꯏꯗꯤ ꯁꯤꯒꯨꯝꯕꯒꯤ ꯍꯦꯜꯊꯀꯤ ꯃꯇꯥꯡꯗ ꯈꯤꯇꯪ ꯂꯥꯛꯑꯒꯗꯤꯀꯣ ꯈꯔ ꯗꯤꯁꯤꯄ꯭ꯂꯤꯟꯗ ꯂꯩꯕꯤꯌꯣ ꯑꯇꯥꯔ ꯉꯁꯥꯏ ꯑꯗꯨ ꯇꯥꯔꯒ ꯉꯁꯥꯏ ꯇꯨꯝꯕ ꯌꯥꯗꯕ ꯈꯣꯠꯇꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝꯁꯦ ꯀꯩꯁꯨ ꯂꯥꯛꯑꯣꯏꯀꯣ ꯑꯩꯅ ꯁꯤꯗ ꯂꯥꯛꯀꯅꯤꯗꯤ ꯍꯥꯏꯕꯗꯣ ꯂꯥꯛꯄꯗꯣ ꯉꯥꯛꯊꯣꯛꯅꯕꯒꯤꯗꯃꯛꯇꯅꯤꯀꯣ ꯔꯦꯒꯨꯂꯔ ꯑꯦꯛꯁꯔꯁꯥꯏꯁ ꯇꯧꯕꯤꯌꯣ ꯔꯦꯒꯨꯂꯔ ꯌꯣꯒꯥ ꯃꯦꯗꯤꯇꯦꯁꯟ ꯀꯩꯀꯥ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯇꯧꯕꯤꯌꯣ ꯁꯤꯁꯤꯅ ꯍꯥꯏꯗꯤ ꯃꯥꯏꯟ ꯌꯥꯝ ꯔꯤꯂꯦꯛꯁ ꯑꯣꯏꯒꯅꯤꯀꯣ ꯑꯗꯣ ꯁꯤꯗ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯑꯍꯥꯟꯕꯒꯤ ꯃꯦꯁ ꯔꯥꯁꯤꯀꯣ ꯃꯦꯁ ꯔꯥꯁꯤꯒꯤ ꯍꯟꯗꯛ ꯆꯍꯤꯒꯤ 2023ꯒꯤ ꯑꯩꯅ ꯈꯤꯇꯪ ꯁꯦꯌꯔ ꯇꯧꯖꯔꯦꯀꯣ ꯃꯌꯥꯝꯗ ꯑꯗꯣ ꯃꯊꯪꯒꯤ ꯍꯥꯏꯔꯗꯤ ꯑꯃꯃꯝ ꯃꯆꯥ ꯀꯥꯏ ꯁꯦꯝꯃꯛꯀꯦꯅ ꯍꯥꯏꯕꯗꯣ ꯃꯊꯪ ꯕ꯭ꯔꯤꯁ꯭ꯌꯒꯤ ꯑꯃꯨꯛ ꯑꯩ ꯌꯦꯡꯕꯤꯔꯣꯀꯣ ꯑꯇꯣꯞꯄ ꯚꯤꯗꯤꯑꯣ ꯑꯃꯗ ꯊꯦꯡꯛ ꯌꯨ